Manipur irang asigi waroishin purake haibagi meekhal thengnagadouribani. Parliament launana bakhaki oiragadi meekhal thengnaramoi haina Manipur inner da RPI Athawale gi meerep foiriba Maheshwar Thounaojam phongdorakli. Election asiga mari lenna ngasi mayang Imphal yumnam hoidrom lamsang kameng lamding mayang langjing na chingbam fam singa leiriba kaithel singi kaithel lairimbi sing khoirambagi khongchata Maheshwar Thounaojamna makha taraduna irang loidrungai cherakta pangthokadoriba election asi lamdam asigi mihut khanbagi khwaidigi aruba tangkak ama oi tha taramathoi helaklaba irang asi ngasi fauba loishinba ngamjeba amadi mamangdagi soiduna lagliba kayasi sengdokpa ngamjeba si puna phaminaduna amadi parliament khanaraga khakta loishinba sin oigani theory da adumak khanaraga thabakta onthokpa ngamba amata leitabana asoiba singasi adumak makha sangtharakpani amarom da election gi khudong chaba lauraga aranba propaganda sandokpa kaya leiri masidagi miyam section si haiki ngasi bauda solution se porokna bagi damakta sana kaim oidraga su kadai de changdowa karamba thongan no di khangaga thongan meya se lepa kanda ahuba se yengjara lakani kong hinjara lakani adu manungda janga kanda solution phangdoini di khangaba o khaira kana solution phangdoini di khangaba adubu changbadi yad changbadi ngamdaba uji pamise only one thing solution uji problem se karino irei cha khoi iram dam se isagi bona pham lam dam se da higadra hingadra haibi lamdai ne phone uji leiri donam da mawalong di karino isagi iram dam se da bu relief ke da leon bai bi sibo don da pharamaga lerom gidro sena adugi nainaraga hunna bai matam sunna